tamjari ISTV ki paumi yang tabiri basing tanam nokjari ngasigi maro bapauda RIMS ki wathok mari lena CBI na hana ki director Sakurjit ki residential quarter yauna mafam mapanda red sathakre pau sadona pizari RIMS ki dental college ki dental chair kun gataret laiba amri staff nurse hapada saja thumja sathai haibi ki charge lak padagi CBI na ticket pagi makha sathab oinga si RIMS ki hana ki director Dr. S Sakurjit ki residential quarter yauna mafam mapanda CBI na parks na red sathakre ISTV News na phangba paw gi batung na mioi kunthra rom saba DSP amna luching ba team maduna RIMS ke campus manung da leba Dr. Sakurjit ki residential quarter director ge ka store room na sing masing red chathaki red chathabadu da dental college ge chair leba da achoba thudang lowi hariba professor RR Singha gi quarter su yauki masagi matakta gi mamla kai ngakrapam director leba Sakurjit ki mayum ma ki masanupi RIMS ke anesthetist Dr. S Hemona gi sagarot takilam mamla kai da leba mayum amri Sakurjit ka mari le pham kaya da red adu chataki hari ngase yu ke pung tare lom tabadi ki hona chataki red adu nungthil gi matam phabu makha tana chataki ngase CBI na wang pong chata wadu da Dr. Sakurjit ki lonabi Dr. Damenti RIMS ki chief account officer Debendro amade atai mari lena ba official kaya su wang pong chataki hari Aurumda CBI na RIMS campus ta laiba Dr. Sakurjit ki residential quarter da red kana chathrangi manungda institute asida English singani tara mathoida Delhi wages oina thabak hapkiba staff yakhai humdoina makhoi gi tha mari kusuman pithokna leire haiduna sel thobolaki mafam matu lakiba Delhi wages staff sing aduna phongdokibada makhoi singa si RIMS campus ta sumjit chitpa amasung atai amot akai singdopagi thabak kya sizani makhoi tha gi kusuman lupa lising ahum khaktani haukiba me tha dagi makhoi kusuman pithokna leiri kusuman yenba sisu Dr. Sakurjit ki loina bidamentina maha ke quarter da kaurga pibgi thabak chathai kusuman pibani mita private company amage pothok yonsin bagi thabak chu chathai masagi matakta porompa thawan thabalikai dagi staff ama amade sangolban moirang lerak dagi atopa staff ama yauna nupi ani Dr. Sakurjit ki masanupi Dr. Hemona gi mayumda thabak sunaba oina sijinai hari asugma thabak thong singa si pende makogi phangjapam thokpa kusuman atuba matamda pithok haningi haiki Manipur da lairiba nan Manipuri singbu makhoi gi mayumdagi handoktana leigedabani haina makhoi gi mathakta ILP students wingna curfew lauthokibadagi ngasi khoraman gi koibada nan Manipuri singna phamba dukan sing thong hangna khidre Manipur da inline private system sana halu haiduna khangabo part 3 da lamdamadum gi miyam nangarang numidang maira gi rally ma sakre toan club organization kaya gi mu sing saruk yakiba maira gi rally du da Manipur da inline permit system khudakta chana hangadabani haina kholau kaya lauki Manipur da lairiba sakhanglaba tribe kunthra ga marigi lol sokot hanabagi matang da numit nani chumna sathagadaba workshop amang asidagi tribal research institute ki holda aukre social action for tribal areas development Manipur sinduna pangto ki workshop hodopagi thoramadu toan resource persons sing wangang ki social action for tribal areas development Manipur gi chief functionary envision anthamina tribal singna hojik Manipur lol ngang bagi chang hengelagi basi api pagalup kaya gi lol mang tharak pagi chobu khudam amani pibam masida isagi lol sing kanna ba hona bagi tangai fadabalai masida su sakana hen miyeng changhaningi haki lairik tamli masi yeng bukanda ekhoi writer sing sisu yam wala khare sumaina sum tawduna masi si kumbagi marak asida ekhoi satat asina literary progress of the 34 recognized tribe in Manipur haibugi 2 days oiba workshop asi sinjabani tribal endangered language gi specialist Dr. T Chandramanina masagi lo lejada bazati kalum amatana prithvi gi sakot lamjel da khong thangjing mangam loi zati kalum ababu awang mathak ta pukana bohana bada masagi lol hana sakot hanba kona batangai fadi haiki Manipur da mangang ne lol sing endangered oi hariba maroi da thangal tarau purum ni singba singa se galong da ya de haibugi dagi hariba nini gi workshop asi Manipur da inline private system chanhanaba National Highway Protection Force lingdura ban blockade tohandanaba Bharat ki Prime Minister da takshindanaba all Manipur nupi marup ki mihuttara Delhi damakte imphal thadokre khongsat aduna yaripok khoilomda hanakta nupi mahalamba thoduki matang da so chumba thiget pinanaba National Commission for Women ki chairperson unaduna takshingani hari
Mahilosang suti thadok kibabu yaning daba phongdok tuna DM College of Arts ki geta college ki mahilosang na wakan mifam sa takre hari mahilosang suti thadok pa yaning de education bu maning tamalu haibna singba wai sing iba placard siznaki hangang kendra MLA Birena Congress workers sing amadi village authority ko luan na naha kaya na saru yaduna naga nala sengdok hari FCI Regional Office Impal ki DGM na Impal Zirila Midormit Kunilom Cheng Chingandana Thamba Sei Manipur Miyam gi yakna bani Tawngsina Praja Singdana Tana Transporter Driver amadi handyman Singda Chawna Waba Mayok Nari Haina Transporter and Drivers Council ki Secretary Haridas na phongdokre ngasi MJ Avenue da Labor Council ki Office ta Pawmising unabadu All Manipur Transport and Motor Workers Union ki General Secretary Ais Kulamanisu Saruyaki Haridas na makata na phongdokibada solution ni tarada Manipur ki number thaba truck sing Nagaland da base Doba Naga Students Federation Payaroi Hana Thinkibadi Didisina Impalzri Lambi Asira Lambi Yadrabasu Yadra Miam Yang Sing Sing Tabuk Chatarkli Manipur Sakar ki Matiang Luna and Sip Lambi Tonka Pagana Bohona Dunalagli Hanak Sing Sing Baliman Kibasi Kandem Tawi Manipuri Masa Moinadi DGM na Praja Singh gi ihul khangdana miyam da awaba pibasi yamda laibak thibani hauzik October amadagi mega block railway line tawkiba tarbadi Guwahati dagi Silchar amadi Shillong da chatnana ba sakan hona biu Manipur Chief Minister Deputy Chief Minister amadi FAC and PD Minister da memorandum piduna mahakpu DGM dagi lokthoknana ba honaragani haki Agas ki tang kulumida kulumdagi jiban na bida ching chambali oraji kaptat pepodagi Nasi kita ini mikun suasi impanji lebih dari kau ceng boleh kaya impanji ba ambil ceng boleh kau basina kau di Manipur le jadi transporter gaya tahu je gaya driver ini mereka asuk mari pencuri tahu cinta kata pere lena na impan di mana boleh dari jiwa boleh DGM na kata itu lepas itu apa ga ceng beli ada impanji lebih dari ceng bagi lebih kakak benda ceng benda hai bat DGM asyik kau Manipur Praja ki lena mak kau transporter ki kena khambi dah ji lebih sih minta nama apa DGM ni kau langsung masih rumah temda Manipur Sakar na mari lepas FCI cendera kau minta hai dah DGM sih langsung piba kau kena abjari. Sekolah manina Hayang ayuk lambi asida cheliba gari charter lom ge driver singi oiba mi pham pangtokuna awaba thengnari ba sik po nanam honagani aruba phibam da lakpana maram oibana DGM gi mathakta khongjang sangsinna ba sem sare haki aikoina ji akoigi thabak sujaraga nomjaraga hingjari ba driver amdi handemen sigi lambi da chalaga aikoi jibika wariba Manipur le riba gari akoigi ownership masigi jibika se masi asai FCI gi cheng contact se kathak chimna oraga akogi pukchak kap tu cha mana kare magi akogi kare hai tare chalu mun baga akogi pura akogi cha pukchak kathak pire maramaduna hojiksi pukchak kathak na maram oraga akogi leiba pibam se ajik jam aruba pibam da leire hojik lo selek pada moro ba pau amaka na pizari RIMS ki wathok mari leinana CBI na hanagi director Security ki residential quarter yauna mafam mamanda le chatak STB ki pau miyeng tabri basing amaka na kurum